Saruk yakiba tongan tonganba mahiroi singda certificate sing yenthokhi. Thoramasiga Mari Lenana, Associate Dean, School of Horticulture, Pandit Dindayal Upadhyaya Institution of Agriculture Science, Utlogi, Dr. Sanjam Jinas na Fogdokhibada, Thabak Fangdriba Naha Singda, Skill and Development for the Youth Haiba, Numitarit Nchatharakiba Training Course Asibu, Manipur Leriba Agriculture amadi Horticulture ga sinfam Leriba, Mioy Singda, Matam Kayadagi, Awareness na Chingpitu na Lakli. Manipur leriba horticulture crops sing asi lamdam asigi leihauga chanaba pochai thaduna mapan lamda thadokuna lamdam asigi senthok hengatna bohotna si haiki sougri dagi wine na sungbai matang da su ko na sariba student kya da bibo sin da su asi uchai gibni maloin na vegetable crops sin se masi yong chak Eronba se yam demand leba crop amani duita di akoi mapan da leba student or akoi gi mitai macha kya sing na su manipur kya na mapan da like tam chab da su yong chak gi demand lai aduna akoi ken product oina saba yai atuga ai mesi horticulture student seminar adu haudokpagi tharamda DM College of Science Ifal gi retired principal Dr. Eraamdamgy Singh na theba mithung len YK College demand lai aduna koi ken product oina saba yai atuga ai mesi horticulture student seminar adu haudokpagi tharamda DM College of Science Ifal gi retired principal maloin na vegetable